Top 5 Death Capture in Camera Manipuri Explanation. Fazaraba akoigi miyobagi punci asida khangdana masamangna namjariba camera asigi mamangda uthwai lankhiba top 5 asida lejare JCB amana yum amubu thugainabagi kanna singdi mamang asi nupa amsu lepli kanna singma matam asida yumthak asidagi sekpan ariba asi kiyenanaba JCB की मतेंग सिंह लॉरेंस सिंह ने मशीन के लपम तंदा कई थोकने आबदी खंगमदे अदुबु मनांगपदा लेबदी यामना साथी डेंजरस ओय जेकसने के लपम तंदा जेकसिगी मसे मकाय असिना कैमरामैन असिबु थोमदना पालदना मासी वाथरा तालेकी Nasa'y napamana chinjalaglaga mahakasi kay kamdarugan na safe tawgi ito mahakasiki marishupa top 4 top 4 is the uli kasi kaya skydiving napaan ka skydiving tawgi so nga pumatanda plane na sige kasi kasi na massage na ywdba skydiver amada yashan na skydiver do kaan kasi asoi na makataga matay langki top 3 is the uli kasi kaya accident am kalamani accident asigi thoklkani bike thoiba nupasi video game asida mahana speed ta thola matana car amada thumjandana masamaki asibu capture tawba video ani top 2 is the only wasi khagi alkada gi group amana numi kamnaraba lan marakta numi kamnaraba marakta khagi lambi la thoke haiduna mukoi group khara leiki mukoi group asida cameraman asina GoPro sinaduna namli asida wamadagi numi kapsala pumtanda angam ka thatoktuna hana chiranki chiran mumtanda numi kaplakite maduda ani shuba angam thatoki numi kaplakite adubu GoPro da namli ban pasi amu han mahana jinjam mumtanda sniper hamna thongtuna ma numi pada siki top 1 number 1 is the skydiver ama samudra ki uraba diving ki hyna bi leraba foreigner ki diver amani professional diver ni mahangna samudra aruba amada dive tawduna samudra ki manung asida kai leiki haba tikatuna dive tawba hoki dive tawbasi yam luraba jaga am tawki adubu skydiver ki magi khwaidi sathiraba khwaidigi hataba mukhoida shokpa yaba amana yamluna he deep oiba oceanda yamluna he dive tawba matanda mukhoigi nitrogen se blood ta yamna ingaki hedoka matungina mukhoida unconscious habati koi unconscious rumonda mukok ngawpa atudagi show phungpa masada yam chikpa naba hawpuduna mukhoi kongawduna mahal simbarata kape muktumutta mahan mukhadum kumdaduna laiki mahak show phungki mahaki oxygen loiki mahak matata kadapa muhutta mukhadada mukok ngawduna mahana show phule haiduna masagi magi oxygen adu lothoga matata kana bonaki adubu mahak namkide mahana struggle togi show phungi aduga irangnaga sigi madugi irangnabagi video du masida me shemna uri madudi mahana batam oiba ocean batamda layaduna maha kai tawshige habana ko ngawduna taiki mahana shophungi matang yasina shophuluna maha mi kharagi mutungda shiki irangnaga shiki masi mahaki camera da capture tokiba mahaki helmet ta ukiba GoPro ki camera da capture tokiba video ni miyube punci asi kai tawgane haba kai thokane haba tamangamde lambi da chalamba yai yam nuai no sidi kai kai thokani tamangamde adubu miyu punci lo ba matani machine top 5 Manipuri death capture on camera like to view subscribe to view amadi